Lamdam Asigi Yelhoumi sing Kanjanaba Made, Mapandeki Niamgi Wangwada, Changakliba Mitop Sing Asibu, Tenganaba, Coordinating Committee of Manipuri Integrity, Cocomi Made, United Naga Council UNC Amata Oina Chatminatuna, State Population Commission Semnanaba Yauna, Hiram Mari Yoiba, Waram Singh Yauba, Memorandum Mama, Chief Minister in Birin the Pishin Crane, Nasiamadi Tungi Yengduna, Yelhoumi sing Kanjanaba, Cocomi Made UNC Amata Oina Chatminaduna, Tengaminabani Haina, Cocomi ki coordinator Elbratan Kumar Houkhre. Wafam asing asi Manipur Press Club tapang thukpa Cocomi amadi UNC gi apunba paugi mifam amada phongdokibane. Paugi mifam atuda UNC gi President Khongjang, UNC gi General Secretary S Milan, Information Secretary Stephen Lamkang, Cocomi gi Assistant Coordinator Finance Jitendra Ningomba, Assistant Coordinator Media and Publicity YK Dhiren, USM gi President Joy Chandra Konthauzam, Lipul gi President TH Somarendro, MMWO gi President Warjit, IPSA gi Vice President KH Athauba, USM gi Secretary General ND Deva, Harry Kon gi General Secretary Y Surjit, CCS gi Organization Secretary LJ Enta, Lipul gi BP PH Shyam Chan Yauna, Cocomi gi member kaya sarkya ki, Cocomi gi coordinator Elbratan Kumar Namakha Taratuna. State asida tongan ba issue amadi problem kaya lairabasu issue sing adugi manungda yamna maru wariba lamdam asida mitop miyancha sing lepalaitana changsilaktuna aikogi demographic ta achauba chaitheng ma pirakleba sigi matangda Cocomi amadi UNC gi marakta amatoina thabak tawminaba haibu wafamda yanaki haibu wafam asi Cocomi amadi UNC gi marakta kayara khanna unnaraba amadi paminaraba matungda yanaba ma puraktuna Warip Mari Yauba Memorandum Mama Ngarang Chief Minister and Birin the Pishin Crane. Memorandum Maduda UNC gi Maika Idigi, President Khongjang, General Secretary S Milan, Cocomi gi Maika Idigi, Coordinator Elbratan Kumar, Assistant Coordinator Joy Chandra Konthauzam, Assistant Coordinator Finance Jitendra Ningomba, Assistant Coordinator Media YK Dhiren, Assistant Coordinator TH Somarendrona Punna, Kuyek Piduna Pishin Kiba, Memorandum Maduda, National Register of Citizenship NRC Asigi matamga chunaba mongda update tawraba matong jana handuna sengba Yelhoumi khandokpa amade niyamgi wangmuda changlakliba mitop singbuna khandoklaga makoi yoiba mafam ama pikraba matong demographic ta kaihendanaba honaba ani subada NRCSC tawge hairabade systemic oiba amade sengba data collection mathau tarakpana independent oiba authority amana tawba tangai fadabage Manipur State Population Commission ama linkhanaba Lengakna, Lingatabani Habu Wafam, Ahum Subada, Achumaran Fazana Tidana, Chingia Kanba, District Karada, Kul Singi Sada Mitop Sing, Panghen the Hingatba, Lengana Sak, Kangdaba Mitop Sina, Kul Linkalakpa Sida, Lengana Tumina Yenguna Labasi Yaning de, Maramaduna, Makatana Kul Linkathanba Yaroi, Linkalabasu, Tabak Paikalu Haiba, Point Amadi, Marishubada, Chingi District Mangada, Chandilda, Masak Kangdaba Kul, Janiga Manga. Tengnopalda kul chamga kuntra. Kangpokpida kul chahumga mari. Churachanpurda kul chaniga mari fumathoye made. Fairjolda kul tara mari hengalakpasi Yelhoumi singda. Achauba chaithengama pirakpasi kannanaba makhatana masak khangdaba kul sing. Hengat handanaba made thokandanaba. Lengangna thabak paikhatpa haibu wafam sing yauba memorandum mama ngarang pishin kibani. Cocomi amadi UNC gi maikai degi haisening bade. Naga amadi maitai gi leader sing. Intellectual ki miyoi sing yauna aikoi status da lairiba Yelhoumi furup singi manungda khwaidagi liraba furup ama oiriba naga amadi maitai ani asi karamna puna thabak tawminagani haibagi matangda honarakliba si yamna kuirakle ahanba step macha ama oiriba si yamna ningsingningai oiba mane mamangda thokiba thodok sing houkhrabasu ngasi amadi tungda lakadaba sing aduda ama tawina thabak Tawminagani haibada apunba platform amada punminabani haiki. Aikoina record tawba ngamba timeline amada lakhiba aduga ngasi di khunda laita adana leiraba aikoiga su setoknabadi yararoidaba adugumba furup kanglup ki isil inaw singna mapandagi atopa miyoi sing lakhanbada mating pangba aduga Maduda natana makoina lamdam sida mapu bagi ownership ki right talakpa aduga aikoigi sangna leigraba adugumba puwari adubu yamna aranba mawongda distort tawrakpa semtok sadorakpa masina singba sidi Cocomi amadi UNC ki maikai dagi akanba akhoi warning thamjari haiba simsut
हाइजनिंगी पाउगी मिफम अदुदा सरुक याखिबा यूएनसी के प्रेसिडेंट खोचोना चुमदबा खुल कया थोगलक्लिबसे लेंगांग नाकन ममिथिंग चंगदुना येंगसेनबियो यूएनसी अमदी कोकोमीना तौजरिबासे कनागुम्बा अमदा अतमनना तौबसु नते मरम चाबा येलहौमी ओइजबसिंग अदु निंगथिना खुंदा लैता हनबा अमदे येलहौमी ओइदबसिंग अदु निंगथिना खंदोकपिदुना येलहौमी अखोइगी सक्तम कंजनबा होनबनी हाइबा वफुमसिंग फोंदोकी I think indigenous aduga genuine inhabitants, all of us will benefit. Adudigi, the government could have done long time back about this kind of rules and regulations and aids. But Manipur government, though it is a small state, it has not been done till date. And things are going very loose. When other states are having some kind of systems properly regulated. Although I Manipur government said we don't have this kind of thing. Although the guy we jointly discussed several rounds with the Cocomi group and we have come to this far. Finally, we have agreed to submit this joint statement. Hopefully, the Manipur government will take seriously and they'll do the needful.